Amazing grace, how sweet the sound that saved a wretch like me. Bethany Diaspora gi nung si Zaraba silinaw sing ngasi tang 3 August 2025 numit asigi damakta aikoina paminagadoriba text asi 1 John gi chapter 5 verses 1 to 5 asi oigani aduga title asina the victory that has overcome the world. Taibangpanbabu Ngamba Mangam adu asini. Taibangpanbabu Ngamba Mangam adu haibani. Ichili now sing Ishor buthagat si 1 John aikoina matang paraktuna chapter 5 ta changla asigumba afaba matam Shorgi wahay paminaba matam amaga pukning thogat minabagi matam Ishor na ikoy bupibi base ikoy Ishor buthagat kadabani aduga ikoy na pukning chang na Ishorgi wahay si tamin na kadabani ngahagtang ikoy Ishorgi wahay da changminasi ay na pathok sage verses 1 to 5 asi Manipuri gi Bible da mayam tabiyo Jisu di Kristani haina thazaba mi khudingmak Ishordagi ni Ishordagi poklabani pokpiriba mahakpu nungsiba mi khudingna mangondagi poklaba mahak adubusu nungsi aikoina Ishorbu nungsiba amasung mahakki yathangsing adu ngakpa matamda aikoina Ishorgi macha singbu nungsi haiba khangi maramdi aikoina Ishorgi yathangsing ngakpa asi aikoina mahakpu nungsibani mahakki yathangsing asi aruba nate maramdi Ishordagi poklaba mi khudingna taibangpanbu ngami taibangpanbu ngamba mangam adu asini haibadi aikoigi thazabani Jisu di Ishorgi machanipani haina thazaba mahak adu natana taibangpanbu ngamba mahak adu kanano haibani ichili now sing aikoi thazaba sing taibangpangi punsi asida taibangpanda leiringai hinglingai manung asida aikoigi thazaba siga loinana hingba haibasi masi yamna maru oi living out our faith in the world aikoigi thazaba se asmaina aikoigi punsida uthokpa aikoigi thazaba siga loinana aikoisi hinglaga aikoina aikoigi tawgadaba thabaksing oirabasu thengnagadaba awaba oirabasu aduga khoding makta aikoigi thazaba siga loinana aikoi hingminaba aikoigi thazaba si uthokpa haibasi masi yamna darkar oibani aduna having faith in the Lord Jesus Christ Prabhu Jesu Christa da thazaba leiba haibasi masi yamna aikoigi damakta Ishor bu thagat ningai ni maramdi karigeno hairaga it is by the grace of the Lord Prabhu gi thauzal aduna maram oiraga aikoi masigi thazabasi phangbani this is the easy and happy part masi yamna nungaiba yamna laiba adugumba saruk aduni adumakpu henna luba khara yengba kanda living out our faith in the world aikoi gi punsi asida aikoi gi thazaba ase masiga loinana hingba aikoi gi thazaba se aikoi gi punsida uthokpa haibase masidi yamna laiba oide the world is difficult to live in maram di prithvi se asukki matik hingbada waraba mafam adu oire aduga complications in life
ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯌꯦꯡꯕ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯄ꯭ꯂꯤꯀꯦꯁꯟ ꯑꯣꯏꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯑꯔꯨꯕ ꯃꯌꯥꯝ ꯑꯁꯤ ꯂꯩꯕꯅꯤ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯄꯨꯟꯁꯤꯗ complications ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗ ꯀꯔꯤ ꯊꯦꯡꯅꯕ ꯌꯥꯏ false teachings ꯆꯨꯝꯗꯕ ꯑꯔꯥꯟꯕ ꯃꯌꯥꯝ ꯑꯃ ꯇꯥꯛꯄꯤꯕ ꯃꯌꯥꯝ ꯑꯁꯤ ꯂꯩ ꯑꯗꯨꯒ false brethren ꯊꯥꯖꯕ ꯁꯥꯕ ꯌꯤꯁꯨꯕꯨ ꯅꯤꯡꯕ ꯁꯥꯕ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ ꯁꯥꯕ ꯏꯁꯣꯔꯕꯨ ꯈꯪꯕ ꯁꯥꯕ ꯑꯗꯨꯒ ꯑꯁꯦꯡꯕꯃꯛꯇꯗꯤ ꯑꯣꯏꯗꯕ false brethren ꯃꯌꯥꯝꯁꯨ ꯂꯩꯕꯅꯤ ꯑꯗꯨꯒ weakness of faith ꯊꯥꯖꯕꯗ ꯁꯣꯟꯕ ꯑꯁꯤꯅꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ complication ꯑꯁꯤ ꯂꯩꯍꯜꯂꯤ ꯑꯗꯨꯅ ꯍꯪꯕ ꯌꯥꯕ question ꯋꯥꯍꯪ ꯑꯗꯨꯗꯤ how may we succeed in living out our faith ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯎꯠꯊꯣꯛꯄ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯍꯤꯡꯕ ꯍꯥꯏꯕꯁꯤ ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣꯏ joy ꯇꯧꯒꯅꯤ succeed ꯑꯣꯏꯒꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯔꯝ ꯍꯥꯏꯅ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯟꯁꯤ ꯃꯁꯤꯗ we begin by establishing our faith in the Lord ꯑꯩꯈꯣꯏꯅ ꯀꯔꯤꯗ ꯍꯧꯏ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯑꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯊꯥꯖꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯆꯦꯠꯅ ꯁꯦꯡꯅ ꯂꯩꯍꯟꯕ ꯃꯁꯤ ꯃꯊꯧ ꯇꯥꯕꯅꯤ our faith in God is the commandments of our new life ꯏꯁꯣꯔꯗ ꯊꯥꯖꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯍꯧꯕ ꯑꯗꯨꯅꯤ ꯖꯤꯁꯨꯕꯨ ꯊꯥꯖꯕ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯊꯥꯖꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯅꯧꯕ ꯄꯨꯟꯁꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗ first step ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ commencement ꯍꯧꯗꯣꯛꯄ ꯑꯗꯨꯅꯤ ꯑꯗꯨꯒ our faith should lead us to love God ꯑꯗꯨꯅ ꯃꯁꯤꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯃꯁꯤꯒꯤ ꯊꯥꯖꯕ ꯑꯁꯤꯅ ꯑꯩꯈꯣꯏ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯔꯛꯍꯟꯒꯗꯕꯅꯤ ꯊꯥꯖꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯒ it should further lead us to love our brethren ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ ꯑꯍꯥꯟꯕꯗ ꯑꯗꯨꯗꯒꯤ ꯃꯊꯪ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯔꯤꯕ ꯊꯥꯖꯕ ꯃꯁꯦꯟ ꯅꯨꯡꯁꯤꯕ ꯑꯁꯤ ꯃꯊꯪ ꯇꯥꯔꯛꯄ ꯑꯗꯨ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯅ 1 Johnꯒꯤ chapter 5 verse 1 ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯎꯕꯅꯤ ꯖꯤꯁꯨꯗꯤ ꯈ꯭ꯔꯤꯁꯇꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔꯗꯒꯤ ꯄꯣꯛꯂꯕꯅꯤ ꯄꯣꯛꯄꯤꯔꯤꯕ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯃꯤ ꯈꯨꯗꯤꯡꯅ ꯃꯉꯣꯟꯗꯒꯤ ꯄꯣꯛꯂꯕ ꯃꯍꯥꯛ ꯑꯗꯨꯕꯨꯁꯨ ꯅꯨꯡꯁꯤ ꯃꯉꯣꯟꯗꯒꯤ ꯄꯣꯛꯂꯕ ꯍꯥꯏꯕꯅꯤ ꯅꯧꯅ ꯄꯣꯛꯈ꯭ꯔꯕ ꯏꯁꯣꯔꯒꯤ ꯏꯃꯨꯡꯗ ꯄꯣꯛꯈ꯭ꯔꯕ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ believers ꯑꯣꯏꯈ꯭ꯔꯕ ꯊꯥꯖꯕ ꯃꯤ ꯑꯣꯏꯈ꯭ꯔꯕ ꯑꯗꯨ ꯅꯪꯒ ꯑꯩꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯄꯣꯛꯄꯤꯔꯤꯕ ꯏꯁꯣꯔ ꯑꯗꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯉꯣꯟꯗꯒꯤ ꯄꯣꯛꯂꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯅꯨꯡꯁꯤꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ progress further ꯀꯔꯤ ꯂꯩ by keeping God's commandments ꯏꯁꯣꯔꯒꯤ ꯌꯥꯊꯪꯁꯤꯡ inba. One of them is to love the brethren. Isorgi yathang singgi marakta ama ekoina yengba tarabadi machimanaw nung siba haibase masini. Aduna 1 John 5 verse 2 da masi ekoida ibibani. Ekoina isorbu nung siba amasung mahaki yathang sing adu ngakpa matamda aikoina isorgi machasingbu nung si haiba khangi. Masida aikoigi damakta yamna mayek sengna takpi. Ichili now sing isorgi yathang sing asi asuki matik yam khare. Aduda aikoina yengsi the commandments of God. Apostle John na masigi wahay se yamna toyna sijinaba wahay ni. Masigi wahay se mahakna sijinaba matamda deliberately, definitively. Yamna chumdring chumna yamna magi wakhanda lep laga arepaga loina na masigi wahay se mana sijinabani isorgi yathang haibasi. God's commandments, they are to be obeyed. Isorgi yathang sing asi thajakraba ekoigi punsida
masi aikoina inba masi aikoina tauba haibasi masi darkar oi they are not burdensome haibani ishor gi yathang sing asi yengba kanda mi singna as masidi lui haina khangani maru oina ishor bu tasengna thajadaba khangdaba mi singnadi yam luna khangani adumapu ishor bu thajakraba ishor gi mi oikraba mi sing adunadi masi burdensome oina ude masi lui haina khande madugi ishor gi yathang sing tawbasi makoi harau jagani actually now sing ekoina aina college chatpa matamda hanba training gi chatpa matamda students si mapam tongan tongan dagi yam laknai aikoi north east ki haragana Nagaland Mizoram Assam Tripura aduga north east north India dagi Bihar dagi lakpa yaw Jharkhand UP dagi aduga South India mapam tongan tongan badagi la even outside India dagi sulaknai masida aikoi si interview tawe aduga aikoi si entrance test kumbasi tauhalle maduda group ama lae makhoi si aikoi som site ki mi singni adana makhoi na kari hai hangmani asigi college asida karmhaina rules laibano aduga lairik tambagi Bible tambagi matang asida kari kari lai haina thijanba matamda there are exams laye midterm laye final exam laye aduga assignments laye adudagi tungan ba test mayam ama laigani aduga even ekoi graduation loram daida comprehensive exam written oral mayam si laye haibasi matang si urapa matamda makhoi chen ki bani they did not stay back makoi adudagi adum chakre karigino haiba matamda makoi na exam laitaba yamna laina hekta lairaga chahi khara lairaga certificate phangraga adumaina halakpasi makoi gi apamba aduga aikoina laiba college asi asuki matik rules se strict oye nupiga nupa wari sanabi yade ai ichan nupiga laibani same college sa ibani wari sagadaba phawbasi mapanda mayamna uba mafam aduda aikoi se phamgani aduga English ta wari sanau haigani aduki matik machin manau mama mapa amatagi oiba machin manau phawbasi aduki matik strict oihalle yamna strict rules aikoi pangthok thokpa yade aikoi na hekta tawningba pangthok tawba yade aikoi si rules ki makhada abide tawraga leibasi asuki matik aikoi college aduda leibani aduna aikoi hek hobada mi aduk yamado sum chahi tangkha yorakpa chahi ama loisalakpa di mi masing se sum tarakpani aduga anauba muk lakani adumaina tawraga mayam se rules haibase pamde adugumna aikoina yengba matamda ishor gi yathang sing asi mi kharana yengba kanda yamna burdensome oina khalli adumakpu ishor bu nungsiba tasengna Prabhu Jesu Christ da thajaba laikhraba mi singnadi masi lui haina khande harau na masi ingani echilanaw sing masidi achumbani aduna masi ekoi khansi sorgi yathang sing asi they are to be obeyed masi ingadaba makni masi ekoi gidamakta lui haina khanningai leite aduga mathang yengba kanda overcomers karam haina prithvi se ekoi na ngamgani haibagi question si aikoi amu yengminasi becoming overcomers aikoi si hojiki hairiba prithvi haibasi aikoi overcome tauge hairabadi kari darkar oi haibasi aikoi na yengsi we were meant to be overcomers tasengna ishorna aikoi da pambase kari no haiba kanda prithvi sibu overcome tauba adugumba overcomers sing adu oigadabasi ishorna pamba ishorgi aningbani all who are born of God are potentially overcomers ishor da pokraba missing mi khuding mak haiba tare ishor da pokraba mi khuding mak adu tasengna mak makoi overcomers sing potentially ko masi loina mak ngampham thokpa
aduga ngamba yaba adugi chance to lay haibasi ekhoina uba phangi aduga masida aikoi munna khanba matamda adu oiragadi masi overcomers oinanaba madugi damakta sakti pangal amadi darkar oye aduna masigi pangal madugi sakti asi overcomer ama oinanaba kadaida lay kadaidagi phangani haibasi ekhoina yengpham thoi masi kadaidagi lakpano wherein is the power to become overcomers. Number one, that it is found in our faith. Masigi pangal madugi sakti adu aikoi gi thazaba asida laibani. Aduna aikoi thazaba mi singi damakta thazaba aikoi gi thazaba se asuki matik darkar oi. In order to overcome the world or in order to become overcomers, masida aikoi gi sakti oigadaba aikoi gi pangal oigadaba se is our faith. Aikoi gi thazaba asini. It is our faith applied. Aikoi gi thazaba se aikoi na sijinaba that enables us to find the victory. Madugi ngamba haiba se aikoi gi thazaba asi sijinaba matamda aikoi gi thazaba duna aikoi bu madugi ngamba gi pangal adu pigani. Aikoi bu ngamhangani haibani. The world can be overcome. Aduna prithivi ase aikoi na ngamba yai. The Lord Jesus Christ is the great overcomer. Prabhu Jesu Christ ase aikoi na yengsi. Yamna great oiba overcomer ama oina aikoi na uba phangbani. Aduna example the John, Gospel of John aikoi na pasi. Gospel of John is 16 verses 31 to 33 se aikoi na parabadi aikoi na khara uba phangani. Gospel of John chapter 16 verses 31 to 33. Pathok sage mayam tabiyo. 31. Jisu na makhoi da khumki hauzik nakhoi thazarabra yengu pungpham adu lakli hoi madu hauzik lakle nakhoi mi khuding na nasa nasagi naphamda chattuna ichai chaithok naragani aduga aibu ithanta thadok lamlagani adubu ai ithanta nate maramdi ipa aduna aingonda loinari nakhoina aingonda ingthaba phangnaba aina hiramsing asi nakhoida haibani taibangpanda nakhoigi awa ana leigani adubu nathauna phau aina taibangpanbu ngamle masigi key focus asi karino to overcome the world, to believe. Thazaba haibasini. Aduga to exercise that faith in God. Is sure bu thazaba se ekoi na exercise tauba. Sijin naba, chaukat hanba, pangal lay hanba, healthy oi hanba, masiyam darkar oi. The warning of a great trial to come. Masida ekoi da warning karapi. Madudi ekoi gi punsida thazaba singi punsida. Awaba kharadi thengnagani, right? Masi ekoi da pikhrapani aduga Jesu Christ da yengba kanda mahakki punsida masi haiba matungda oikibado ekoi na khangi. The Lord Jesus would be arrested. Mahak asi phabigani aduga the disciples would be scattered. Magi saboksing adu loina chaithoktuna ichai chaiduna laikhragani haibasi warning adum pikhrabani. Masi trials oina lakhrabani. The Lord Jesus and his great example, Prabhu Jesu Christ gi example ase ekhoi ni yengsi. He may be deserted by his friends, disciples. Ko magi marup sing magi sabok sing aduna mabut matom ta thanamgani, but he is not alone. Man haibadi ay ithanda oide haibani. Ay ithanda oide maram the God the Father is with him. Ko Prabhu Jesu Christ na haibadi nakhoi mayam na aibu itomta thanam labasu ai itomta oide maramdi aigi ipadu na aibu loinari haibani yamna phajabani masi ekoi khangpham thoi aduga masida Prabhu Jesu Christ na piba promise ase karino to have peace
nakoi pukning waganu nakoi ingthana layu there may be tribulations awaba lakani yes Christian gi punsi da thazaba aikoi gi punsi da tribulation haibasi awaba haibasi masidi soidrabani ichilanau sing adu lakani jisu na su masi phongdokhrabani ko adumapu there may be good cheer nakhoi karisu pakhat kanu harau jo the Lord has overcome the world maram de Prabhu Jisu Krista na aikoi gi Prabhu aduna prithibi asingam le masini aikoi gi promise aikoi the people promise ase aikoi gi Prabhu na prithibi se ngamba tarabadi aikoi dasu madugi ngambagi pangal adu mahak na pinabigani aikoi na tawgdaba haibabu thazaba aikoi gi thazaba se kankhat hanba chet hanba mapung pha hanba masini ichilenau sing aduna ngasi mayam da thamningba challenge adudi aikoi Prabhu Jisu Krista da thazaba phangba adu oina na ba hotnasi let's find faith in the Lord Jesus Christ ngasi masigi message takraba ichilenau sing aikoi gi irakta kanagumana thazaba Jisu Krista da thazaba se tasengna phangdriba oiragadi masi phangna na ba hotnasi natragadi aikoi na prithibi ngambagi chance laite masigi thazaba se yamna darkar oi first step ni aduga to learn from his example Prabhu da aikoi na thazaba thamlaga mangondagi aikoi na tamjaraba aduga aikoi gi awaba taba matamda awaba thengnaba matamda aikoi gi thazaba se exercise tawba sijinnaba aikoi na adumaina tawba kanda prithibi se aikoi na ngamgani aduga to find a faith that helps us to become overcomers aikoi na prithibi ngamnanaba overcomers oinanaba aikoi na madugi pangal pigadaba sakti hapigadaba darkar oiba thazabado aikoi na phangnanaba thiraga madu aikoi na aikoi gi oinanaba hotnaba si yamna mathau tai ichidenau sing ishona aikoi bu loinamak pangal asi pinabibo oishinu masigi thazaba asi aikoi bu laihanbibo oishinu aduga prithibi asi aikoi na ngamba oisi aikoi na joy tausi aduga aikoi pukning waroisi Prabhu na aikoi gi damakta prithibi asi ngam kharbani mahak na aikoi bu pangbigani aikoi pukning hanthaba yade ishona soidanamak aikoi khudingmakki damakta aikoi gi darkar adu pinabigani takraba mipum khudingmakki mathakta ishona bor pinabibo oisinu patana tausi wangthoi sengthoiraba aikoi gi sembiba mapu Prabhu Ishor na hakpu yamna thagatli ipa na hakki thauza mapa na ngasigi numit ase aikoi bu pinabiduna na hakki wahai taminaraga pukning thaugatpa phangjare loina na ipa Ishor ngasigi takraban hakki wahai ase aikoi gi thamoi nungda nahakna leihanbiduna chena masidagi aikoi pukning thaugatpa phangba aikoi bu lamjingbiba asidagi hena aikoi gi thajabada mapung phaba aikoi gi thajabada hena kankhat phanba oihanbiu loina na ipa Ishor aikoi na takraba khudingma ase thabakta pangthokpa ngamhanbiu aikoi gi thajaba ase exercise tawba ngamba sijinnaba apply tawba ngamba punsi adusu nahak no oihanbiu prithibi ase ngamba nahaki na chasing nahaki mising thajaba sing adu oihanbiu ipa Ishor ngasi aikoi gi punsida Taibangpanda leiringai manung asida aikoi gi thajaba ase thabakta oina uthokpa ngamnanaba nahak na aikoi bu takpiu loina na ipa Ishor aikoi awaba kaya thengnarabasu aduga nungaitaba thodok kaya na aikoi bu wahalabasu aikoi gi thajabaduna maram oiraga pangal hapiduna khudingma ase aikoi na ngamba oihanbiu aikoi gi hakchang gi oiba thawai gi oiba darkar khudingma matam khibik ta nahak na pinabiu aikoi bu loinabiu aikoi nahak na loinari haibasisu ningsinghanbiu khudingma asibu ipa Ishor nahaki
ꯊꯧꯖꯥꯜ ꯃꯄꯥꯟꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯃꯠꯇ ꯉꯥꯏꯔꯕ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯗꯨꯅ ꯁꯣꯟꯖꯕꯅꯤ ꯑꯥꯃꯦꯟ. ꯊꯦꯡꯛ ꯌꯨ. ꯊꯥꯒꯠꯆꯔꯤ. ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ. Amazing grace, how sweet the sound that saved a wretch